चाबी हमको दे यार नहीं मेरे भाई को दे क्या है ओ वो ओए चाबी मुझे गाड़ी आ गई nasi ganatantra oina tauriba andolan sida borak banna sida Lakhipur gi leiba prashasan na police tharaga nasi tauriba asi angakpa kainoni kaigina borak beli gi oina leiriba akoi gi Bidhan Sabha ani kakpa amasung Lakhipur da leiriba borak beli gi ate ate gi constituency da mathong manam naidana delimitation gi mong na tauriba thodo kasida leiriba hari gal ruling government gi prashasan na ngasi tauriba thodo kasida akoina ki na lep kadaba leite masi ahawani asigi tungda akoi ataisu akanba kaino tongna lalong chatharakhini maramaduna akoi gi kaino sigi pambam thokpa akoina taliba dabi asi Lakhipur da leiriba constituency asigi leiriba mahausa gi gumna thamdragadi sigayena kanba lan chatharagani ana akoi gi maigai dagi kaino tauri appeal tauri mayam su thokpirau asiga lan asida akoi lepa yade Jumbam kandaba waragadi jumdai thokpirakta ba punamakna Allah अभी उधर है पर भैया हां तो ना आई कोना बिला जब लाइबो हां तो कोलंबम में नहीं है ओ तो कोलंबम में तो वो मुन्ने टूट के ये वो कोलंबम के बच्चे है तो बच्चा है हम जगह को बांध के health department aru baki BHC sorkari sob ami alag korisu officer dada this is pregnant type of bele na bele dio bele 7-8 mas choli ache ha ha bole bola kona ayo na hetu ami গণতন্ত্র হিসাবে কিন্তু jabor ahibo health department alag korisu jabor ahibo तीन लोग गया था चलो चलो ना hौजी मैम उबीरीबदो अखोई ताथोइबा महाकसी पुलिसना महाका कोनना नि अखोई हुमसे लखोटखरे अदुमनो मखाताना बनसी मागी अखोई बन सौगपसिंगना मखाताना बन तौखिगनी हाइदुना लम्बि थिंबै खोंजंसि हुजिक चथरी Come on.